pau pizari. Go to Village Mission ngasi su tongan bamafam sing the Chief Minister yauna Minister MLA kaya na saruk yaduna pangthokre. Amadi bom leire haiduna pung ahum lom lambi tingzinduna thambadagi mahairo yauna miyamda sauna khudong sadaba mayok na hankre. Kurumzari miteng tabiri basing bataram na uksari pau sandok na pizari. Go to Village Mission ngasi su tongan bamafam sing da Chief Minister yauna Minister MLA kaya na saruk yaduna pangthokre. Chief Minister N Biren na saruk yaduna Wangoi Govinda Gramda leiba ibudo puthiba nongsaba khulaima panthoi bi harau bungda Go to Village Mission pangthokre. Thorum aduda Consumers Affairs Food and Public Distribution Minister Karam Shyam Wangoi Kendrugi MLA O Lukhoi Pradhan amadi tongan ba department singi makok thongba official kya su saruk yakhe. Department singi stall hangduna praja singda darkar leiba polam sing fanghan ke handicap sing da wheelchair sing pi bagaloina na handloom amadi textile gi fishabi sing da su darkar leiba polam sing pi ke. Go to Village amadi Go to Hill chingi praja sing da chauna kana bapiri haina saitu kendra gi MLA ngamthang haukip na phongdokre wafam ase kendra sigi oina kangchup maya da leiba na khuzang khulda pangthokhiba Go to Village ki thorum da MLA na phongdokhibani thorum madu da ADC member dama wifi SDO lalrong bol mar amadi department ki mukok thongba official kya su saruk kya khe tongan ba department sing stall sing MLA na yengsin baga loina na khulgi maikai digi award apa sing yawba memorandum ama MLA da pishin khe ngamthang haukip na chingi lamda government office ka khul singa ka hena lapna ba maram na Go to Village amadi Go to Hill chauna kana hale masina sel yam na ting na chatpa amadi matam mangba kanba ngamle na khuzang da sanitary latrines hadaba sing athuba da sana na bohonagani kangchup tagi geljang tabal lambi Christmas mamangda black top tawgani khulgi award apa amadi scheme singi kana ba miyam na lobiyu haiki kulki ding thong singna kulki program atei local secretary mayama haida da tei khunnasu sumai na khurga ba base Go to Village ke program sila oi no pikhada dor khas mayam se koina khamjena da koina mari leina ba department singa honorable chief minister ki thuda koina sikim sing se koina phangba korna begini adana sibo bukhdong sa ba se koi ma khan guru se Kangpokpi district ki daily da su Go to Village Mission pangthokre thorum adu da Social Welfare Minister Nemsa Kipgen Horticulture and Soil Conservation ki Deputy Director KI Shaya Kiran Devi yauna department kya gi official sing su saruk yakhe thorum adu ga mari lainana Ujala scheme gi makhada khangatlaba beneficiaries sing da chak thongnaba gas cylinder ga loinana gas frame sing yenthokhe. Amaromda Bisnupur District Administration Sinduna Kumbi Kendragi Manung Sanba Torbung Gram Panchayat Tasu Go to Village Mission Pangthokhi Thoram Aduda Kumbi Kendragi MLA S Bira Torbung Gram Panchayat ki Pradhan Sana Hanbi Devi BDO K Zadumani SDO Lokeshwar Sarmana Maru Myo Shingoina Saruk Yakhe Department Kunithoi official sing amadi Common Service Center na Aadhaar card ki enrollment yauna sarkar na paikhaliba scheme kya ge stall sing hangduna praja sing da kana ba phanghan ki MLA S Bidana mission asti ke kana ba sing praja sing da mapung fana phanghan ba haibasi sarkar asti ki pandam ne haikhe Parliament sing na pu biri be sing ase koi ge time bound ngaka oi ba haibadi Hajik se nung ta raga di koi ki thabak mayam ji amta yaroi dori banina munchul lak tir ngai mamang se da agoi masi ki thabak mayam sing se mase koi ki loishin na ba center da hajik ke hai ba sing se mateng pang na ba gi koi hai na ba hai ba gi akan ba koi ki cabinet ke ware ba ma lai lauraga koi masi mo so koi demand to se hai ba gi amasu lai jare Thobal District Administration Stenduna Go to Village Mission District Astigi Oina Su Thobal Sabal Tongba Lai Harau Bungda Khangabo Kendragi Oina Samara Mayai Laikai Community Hall Amadi Lilong Kendragi Oina Laifrakpam Mayai Laikai Community Hall da pangthokre scheme kaya gi maramda khanghan gadaba tongan ba department ki stall kaya hangdoktuna khana naina duna khanghan khe amadi khangalaba beneficiaries sing kaya da Chief Minister ki Hakshel ki Tengbang Ujala scheme yauna atai mari lainaba sarkar ki khudong saba pibaga loinana card sing yenthoke ngasi ki thorum sing aduda Thobal ki DC S Rosita BJP Thobal District ki President L Deven BJP Manipur Pradesh ki Hanagi Vice President TS Jadumani Kendra ki BJP ki workers sing amadi Panchayat amadi Council ki mihut kya susaruk yakhe
Imphal Ukrul Lambida Lamlai Police Station dagi Nongchup Lomda meter chamarom chatlaga leiba Phawabi Thong manakta leiba minor irrigation gi office ki mamang oirapna bom leire haiduna ngasi ayuk pung 8 tagi pung 10 helaba fawba lambi thingzinduna thamlure Laikoi chingda leiba taramanga Subasam Rifles ki kanguna patrolling satpada bom ni chingnaba postak amama famadu da thengnabadagi miyam lambi chathok chachin tawada athingba thamkhe ayuk pung 10 minute 10 rom taba matamda bom scout laktuna yengba matamda yadaba water filter ama oiramkhe bom leire haiduna pung ahum lom lambi thingzinba duna Imphal Ukrul lambi da chatliba miyam da chawna khudong sadaba mayok na hankhe bom scout laktri haiduna pung ahum lom lambi thingzin khiba thawongbu lambi du da chatliba miyam na pen daba madi nungai taba Naki. Churachandpur da leiba JNM Training School da Skill Lab Station amangasi Health Minister Elzente Kumar hangdokre. Thoromadu da Agriculture Minister V Hankhalian Health Services ki Director Dr. K Razoyaw na makok thongba official amari Dr. Kanasar Yakhi. Ngasi hangdokri ba Skill Lab Station asina Training School asida ganaba kaya piragani haina Minister Elzente Kumar na phongdokhe. Paugi marak thatna aten break amatang luxury. Come and join Comprehensive Concept School Sanagro. Kay doon Kanano? Kay doon Masipum na. Noi lebede gari ahan maga tong mangam derne khula laga tongni khani ba namai doi kai dro senbun puthoga leibedi ngamdana senbun puthokna leiba ngamdsu Imphal Finance ta salo ai jo ahan ba leingam tadana Imphal Finance tege loan oine lori Imphal Finance na longbi manung de gari loan lobu yabni tong chapa pijeri adom na pam makhal gari kudingma lobu be yabni Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu Epithagi GSTR 3B returned file tawbagi aroiba numiti lakliba May kitang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbiyu Kanganjariba Department of Taxes Government of Manipur Admission started for BSc Nursing and GNM in leading hospitals like Yashoda Hospital, Care Hospital, Vijaya College of Nursing at Hyderabad. Eligibility for BSc Nursing, 55% in Science in +2, for GNM above 50% in any subject in +2. Contact immediately Green Healthcare Solutions, mobile number 09544 299 111. Quick zone gidi tatatis college di mamal suma pang kuding chamane yo suma ngaro pista salabrina adu suma takta superlink footing gi offer me amon pirisidi tas electric rang no sin bagum na yoti sin bayar dudi sanagi mohut yang na sin bayar Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Education Fair 2018 meet delegates of top colleges and universities from the different parts of India and abroad. 16 to 17 May 2018, 11 AM to 5 PM. Lamyan Sanglen Palace Compound. Entry free. Organized by Leo NECC. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi Akupamarol Loktak Industry, Industrial State, Takiel the contact to view. Amukana taramnok cheri makhataba pao. National Commission for Protection of Child Rights Government of India ki sponsor makhada Manipur Commission for Protection of Child Rights MCPCR na sinduna JJA listing ani taramanga
and Pokso Act listing ni tarani thogi matangda nongmagi oiba district level gi thakta workshop ama chingmeirong de leiba Tribal Research Institute ta pangthokre hawdopagi tharamda MCPCR gi chairperson Sumati Bala Ningthauzam High Court Manipur gi registrar RK Memsa CID Crime Branch ki DIG RK Meme commission gi members sing amadi police personnel kya na saruk yakhi commission gi member Kaisam Pradeep Kumar na nupi angang da thokliba crime asigi conviction gi chang name liba asti authorities singi marakta mateng pangnaba watpagi mami tari masi matau karam na kokhanduna conviction ki chang ase hengal hangani haibagi pandamda workshop ase pangthokpani haike MCPCR gi chairperson Sumati Bala Ningthauzam na nupi angang da thokliba crime asida aina thamliba ek asina matau karam na victim oiraba natraga accused oiraba singda ain gi oiba phangpham thokpa hak amadi dandi kaya adu khangminanaba mathau tai khangminaba mathau tai haike ꯑꯩꯒꯤ ꯁ꯭ꯇꯦꯠ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯔꯛꯁꯣꯞꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯔꯛꯄ ꯀꯥꯟꯅꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯃꯣꯕꯤꯂꯥꯏꯖ ꯇꯧꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯜꯒꯤ ꯃꯤꯟꯁ ꯁꯤꯖꯤꯟꯅꯔꯒ ꯑꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯕꯨ ꯍꯥꯏꯗꯤ ꯁ꯭ꯇꯣꯞ ꯇꯧꯕ ꯉꯝꯒꯗꯒꯦ ꯈꯥꯝꯕ ꯉꯝꯒꯗꯒꯦ ꯑꯁꯤꯒꯨꯝꯕ ꯃꯔꯨꯞꯅ ꯂꯧꯊꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯆꯔꯤ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯦꯁ ꯑꯦ ꯆꯤꯌꯔꯄꯔꯁꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕꯤꯕ ꯄꯋꯥꯔ ꯃꯌꯥꯝ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯦ ꯃꯁꯤꯡ ꯍꯟꯊꯅ ꯂꯣꯏꯅꯅ ꯃꯔꯨ ꯊꯨꯅ ꯂꯧꯊꯣꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯩ ꯑꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯔꯤ Workshop aduda Advocate Dr. Narendrana JJ Act listing ani taramanga gi matangda amadi Child Welfare Committee Imphal West ki chairperson Thiam Ras Kishore na Pokso Act listing ani tarani thoi gi matangda resource person oiduna technical session amasu pangthokhe Chahi khudingi nongzu tha matamda nong khara kanna numit kharani nong chuba matamda tattana ising ichawge awaba mayok nariba asti Naba Haiduna Manipur Sarkar na hojik Nambul Turel gi nakgeta ain gi wang mada sajeli bayum dukana singba kaya lokthopagi thabak satharakli amaromda paikhalakli ba sarkar gi thabak asina Turel khongbalda tangjafam loduna hinglamba mioi kya dadi chauna akaiba pire hiram asina report ama Nambul Turin gi nakal ani da leriba torban tengna bagi paikhalak ko khongthang gi makha ponna nak eta leriba dukan sing aduga pofam famliba mafam sing workshop sing sarkar gi order gi matungina imung changwa gi mathakta takthokre adubu akhoi ISTB na survey taw matam dadi yam drabada imung chatret ki mathakta makhoi gi sufam nampham sing adu manghan khre Sahi kungcha musure aigi nupado BP stop tawdagi thabak mana basubang andre kai aigi ne habada kana lai tabagga chap manana laire hujik dukan pude ai hujik dukan mayam ji marup jawi selon bi yawi lawi dukan je phamdaga ai hingnam de ai chapam lete pumam lete ai chamam lete kuri ai lai pam piji ai jari ai usi lai pam lete ai Aidi masak sakida yang torok mungkin masih angang iskan gitu sen tamna bamzu wena pati yang khak khaki na padang so koi saro le ba ai jai kuntra mukti pela mane nom thong kulim service station ai gi thaina de restaurant number le ne ja sing thang na mane ai tek su le ne uji kala su do ai ni mem chele su dro kala ai sing 2013 or 13 dei sawa buni ado koi loisan mangam de ma me sana ge experience si mayam vi sini ana so ye mayam sing mit tong no na koi re yara ga di hanjan dir ga di koi bunum polum pare piri ba dio san chidi am temal maram di namundi mapan da hinjari ba dukan phamdana workshop tawdana adaiban mayum ma kai leitaw mi kaya amasu nambunda mayum hungon tang na lei bel dori adana akhoi gi pen da badi hoi hinjari ba khochari ba myam sinju makoi go na kam khana bidaba khotaba moina tawningi ba khotu moina khota pawa lai kholi moina pame potu khak moina phangani habi wakhanda adamai tawro tawna bi fide khoi da numai ta badi khoi kwa nung yonja dana khoi gi no ba dana har wa tok dana no magi yokja ba maru mayam divisit mayam ta le bane ba handagi sakar je senga da lai ba siro ina khumba himu wa sakane
ꯇꯦꯡꯕ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯑꯗꯨꯝꯕ ꯊꯧꯔꯥꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯁꯨ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯖꯅꯕꯒꯤ ꯃꯈꯣꯏꯗ ꯃꯇꯝ ꯄꯤꯕꯤꯗꯨꯅ ꯊꯥ 3 ꯅꯠꯇ꯭ꯔꯒ ꯆꯍꯤ ꯑꯃ ꯄꯤꯕꯤꯗꯨꯅ ꯁꯦꯝꯕꯤꯔꯝꯂꯕ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯈꯠꯂꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯝꯒꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯄꯥꯎꯗꯝꯂꯛꯂꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯑꯕꯣꯏꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯦꯔꯥꯝ ꯔꯣꯖꯦꯁ ISTV ꯅ꯭ꯌꯨꯁ Kanglei Ima Loop ki Nepal Suba Mapok Kumon Thoram ngasi Manipur Press Club ta pangthokre Thoram aduda Loop ki President RK Sanahanbi General Secretary S Memcha Leima Kangla Mai gi President Lairik Leima amadi Loop ki member kyana saruk yakhe Loop ki General Secretary Memcha Leimana lamdam asida thokliba thodok wathok myot minai kaya asigi mayok ta thengnaba ngamnaba Loop asi lingkhalakpadagi honaduna lakli matungdasu samas asibu awangba thakta pukhatnabu honagani amadi leibak asida thokpa issue kayada angamba thakta thengnagani haikhi Nubi kurai asida miot minai amati leibak isu maya kurai maya masiku thek laba ngapna ko rata mo patien pa ko ngamana bagi tamka koi koi maluk kil 2011 da ina kungje ki bani akoina wakan da amada sinadana khana chedana na daga amada mo dinedana asum khaibum leibagi mahota leiba kudimak se amata wa wakhalonda ako iramdam thanglai pa kasibu community hayo wafam si thamdari Wangbal da Laiba Fishery Office ki gate mayada Wangjing Haitupokpi awang laikai dagi soibam Biswanat kauba chahi kun humdoirom suraba naha mangaste ayuk siduna leiramle forensic team na sport examination zathakre Kumbi Kendra Manung Sanba Sagang dagi Sugunu Taba Napet Thongkhong Hairaga Sukhangna Balambi asi PMGSY gi Tarasuba Phase ki makhada mafam kharada paka loba loiduna koilas thaba hauраklaba phawbada Borayangbi khul mathaktagina Laingaubi Chingjin Tabi phawbagi kilometer anirom sangba lambi asi hojik phawba kari mata sembidabana miyamna lambi chathok chasinda sauna khudong sadaba mayoknare Borayangbi khulgi club organization yauna mifam pangthoktuna khana nainakre Borayangbi awang laika youth club ki secretary Abdul Satarna athuba matamda midyeng sangbiduna lambi se semba loshinbiu lambi fataba sina maram oiduna mahero yauna lambi se chaliba miyam da sauna khudong sadaba mayoknari haina phongdorakli Taranipan lakadriba tang taranipan megi tang taranipan phausi manungda thabuk chauduna subiradi fare subidragadi aikhoisu aikhoigi tawham thokpa parja mayam horaga thabuk tawba haina aikoi miyamna lemnai All Manipur Mukna Association ki lamjing makhada wangu tampha lairembi Mukna Association sinduna mapan suba tampha lairembi state level Mukna tournament wangu tampha lairembi laibung da pangthokre tournament hawdokpagi thoramda kumbi kendrugi MLA S Bira wangu tampha lairembi Mukna Association ki president S Dizamani Zila Parishad member and Melody yauna pradhan amadi miyoi kyana saruk yakhi Mukna sanaroi marifu mapan group mari thokna khaidoktuna numidang athengba phawga sathakiba tournament aduda hairoktagi thoksom Rabi Maitaina ahan Khangabuk tagi Moirang Them Sanathoina Anishuba Waikong Komnau dagi Tongbram Prem Kumar Maitaina ahum suba takre makok mathang taraba singda mana mathum sing yanthokhe Loshilakpada maruiba pau amuka na pizari Go to Village Mission ngasisu tongan-tongan mamapam singda Chief Minister yauna Minister MLA Gyana Sarp yaduna pangthokre amadi bom leire haiduna pung ahum lom lambi thingzinduna thambadagi mahairoi yauna miyamda sauna khudong sadaba mayok na hankre Mining tabiriba singbu amuka na khronjari